ꯎꯈ꯭ꯔꯨꯜꯒꯤ ꯇꯥꯡꯈꯨꯜ ꯁꯅꯥꯎꯂꯣꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯁꯤꯑꯦꯝ ꯕꯤꯔꯦꯟꯒ ꯎꯅꯗꯨꯅ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯈ꯭ꯔꯦ꯫ ꯎꯈ꯭ꯔꯨꯜꯒꯤ ꯇꯥꯡꯈꯨꯜ ꯁꯅꯥꯎꯂꯣꯝꯒꯤ ꯃꯤꯍꯨꯠꯁꯤꯡꯒ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯒ ꯎꯅꯗꯨꯅ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯒꯤ ꯃꯇꯥꯡꯗ ꯈꯟꯅ ꯅꯩꯅꯈ꯭ꯔꯦ ꯍꯥꯏꯔꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯗꯣꯔꯛꯄ ꯄꯣꯁꯠ ꯑꯃꯗ ꯍꯥꯏ꯫ ꯉꯔꯥꯡ ꯆꯤꯞ ꯃꯤꯅꯤꯁꯇꯔꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯎꯅꯈꯤꯕ ꯑꯗꯨꯗ ꯇꯣꯉꯥꯟꯕ ꯍꯤꯔꯝ ꯀꯌꯥꯗ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯋꯥꯔꯤ ꯁꯥꯅꯕ ꯑꯗꯨ ꯃꯄꯨꯡ ꯐꯥꯕ ꯑꯃ ꯑꯣꯏꯈꯤꯕꯒ ꯂꯣꯏꯅꯅ ꯇꯥꯡꯈꯨꯜ ꯐꯨꯔꯨꯞꯀꯤ ꯅꯥꯠ ꯑꯃꯗꯤ ꯆꯠꯅꯕꯤꯁꯤꯡ ꯉꯥꯛ-ꯁꯦꯟꯅꯕ ꯐꯨꯔꯨꯞ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯍꯣꯠꯅꯔꯤꯕ ꯑꯁꯤ ꯍꯦꯟꯅ ꯆꯦꯠꯁꯤꯜꯍꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯎꯈ꯭ꯔꯨꯜꯒꯤ ꯁꯤꯔꯣꯏ ꯈꯨꯜꯒꯤ ꯃꯤꯍꯨꯠꯁꯤꯡꯅꯁꯨ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯒ ꯎꯅꯈꯤ꯫ ꯎꯅꯕ ꯑꯗꯨꯗ ꯈꯨꯟꯖꯥꯁꯤꯡꯅ ꯊꯦꯡꯅꯔꯤꯕ ꯇꯣꯉꯥꯟꯕ ꯈꯨꯗꯣꯡꯆꯥꯗꯕꯁꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯅꯈꯤꯕꯒ ꯂꯣꯏꯅꯅ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯄꯥꯏꯈꯠꯂꯤꯕ ꯄ꯭ꯔꯣꯖꯦꯛꯇꯁꯤꯡ ꯑꯃꯗꯤ ꯁ꯭ꯀꯤꯝꯁꯤꯡ ꯑꯁꯤꯒꯤ ꯀꯥꯟꯅꯕꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯗ ꯃꯇꯧ ꯀꯔꯝꯅ ꯃꯄꯨꯡ ꯐꯥꯅ ꯌꯧꯍꯟꯒꯗꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯁꯨ ꯈꯟꯅꯈꯤ ꯍꯥꯏꯔꯤ꯫ ꯃꯁꯤꯅ ꯁꯤꯔꯣꯏ ꯂꯤꯂꯤꯒꯤ ꯂꯩꯐꯝ ꯑꯣꯏꯔꯤꯕ ꯈꯨꯜ ꯑꯁꯤꯗ ꯁꯁꯇꯦꯅꯦꯕꯜ ꯗꯤꯚꯦꯂꯞꯃꯦꯟꯠ ꯄꯨꯔꯛꯄꯗ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯂꯝꯗꯝꯁꯤꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯃꯔꯨ ꯑꯣꯏꯕ ꯏꯁꯨꯁꯤꯡꯗ ꯌꯥꯁꯤꯟꯅꯕ ꯇꯧꯔꯣꯏ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ, ꯂꯝꯗꯝ ꯑꯁꯤꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯂꯦ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯅ ꯀꯩꯗꯧꯅꯨꯡꯗ ꯃꯔꯨ ꯑꯣꯏꯕ ꯏꯁꯨꯁꯤꯡꯗ ꯌꯥꯁꯤꯟꯅꯕ ꯇꯧꯔꯣꯏ꯫ ꯂꯩꯉꯥꯛ ꯑꯁꯤꯅꯁꯨ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯂꯧꯔꯤ ꯍꯥꯏꯅ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟ ꯁꯤꯡꯍꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔꯁ ꯀꯣꯆꯤꯡ ꯁ꯭ꯀꯤꯝ ꯐꯣꯔ ꯏꯟꯇ꯭ꯔꯥꯟꯁ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯁ ꯇꯨ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯀꯣꯔꯁꯦꯁ ꯁ꯭ꯀꯤꯝ ꯃꯅꯤꯄꯨꯔꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯂꯩꯕ ꯗꯔꯕꯥꯔ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯁ꯭ꯀꯤꯝ ꯑꯗꯨ ꯍꯧꯗꯣꯛꯄꯒꯤ ꯊꯧꯔꯝꯗ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯊꯧꯅꯥꯎꯖꯝ ꯕꯁꯟꯇꯀꯨꯃꯥꯔ, ꯄꯤ.ꯗꯕ꯭ꯂꯤꯎ.ꯗꯤ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝ, ꯍꯦꯜꯊ ꯃꯤꯅꯤꯁꯇꯔ ꯗꯣꯛꯇꯔ ꯑꯦꯁ. ꯔꯟꯖꯟ, ꯂꯦꯕꯔ ꯃꯤꯅꯤꯁꯇꯔ ꯑꯦꯁ. ꯗꯤꯡꯒꯣ ꯑꯃꯗꯤ ꯑꯇꯩ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯆꯤꯞ ꯃꯤꯅꯤꯁꯇꯔꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯍꯥꯏꯌꯔ ꯏꯖꯨꯀꯦꯁꯟꯗ ꯁꯔꯨꯛ ꯌꯥꯕꯒꯤ ꯆꯥꯡ ꯑꯁꯤ ꯌꯥꯝꯅ ꯋꯥꯠꯂꯤ꯫ IIITꯒꯤ ꯐꯪꯁꯟ ꯑꯃ ꯌꯥꯎꯔꯨꯕꯗ IIITꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯑꯃꯠꯇ ꯌꯥꯎꯔꯝꯗꯕ ꯊꯦꯡꯅꯕꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯈꯤ꯫ ꯃꯗꯨꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨ ꯀꯣꯛꯅꯕ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯅ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯃꯗꯤ ꯑꯇꯩ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯒ ꯋꯥꯔꯤ ꯁꯥꯕ ꯍꯧꯔꯛꯄꯗꯒꯤ ꯉꯁꯤꯒꯤ ꯁ꯭ꯀꯤꯝ ꯑꯁꯤ ꯑꯣꯟꯂꯥꯏꯟꯗ ꯖꯤ ꯑꯃꯗꯤ ꯅꯦꯠꯀꯤꯗꯃꯛꯇ ꯈꯜꯂꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯃꯗꯤ ꯄꯦꯔꯦꯟꯠꯁꯤꯡꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯈꯤ꯫ UPSCꯒꯤꯗꯃꯛꯇ ꯈꯜꯂꯕ ꯃꯍꯩꯔꯣꯏꯁꯤꯡꯅ ꯃꯥꯏ ꯄꯥꯛꯈ꯭ꯔꯕꯗꯤ ꯌꯥꯝꯅ ꯐꯔꯦ, ꯑꯗꯨꯒ ꯈꯜꯂꯛꯇꯕꯁꯨ ꯃꯈꯥ ꯇꯥꯕ ꯀꯝꯄꯤꯇꯤꯇꯤꯚ ꯑꯦꯛꯖꯥꯝꯁꯤꯡꯗꯗꯤ ꯃꯈꯣꯏ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯒꯅꯤ ꯍꯥꯏꯈꯤ꯫ ꯑꯣꯏꯅꯥꯝ ꯅꯣꯡꯊꯣꯝꯕꯝꯗ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯗꯨꯅ ꯂꯩꯅꯔꯦ ꯍꯥꯏꯗꯨꯅ ꯋꯥꯀꯠꯂꯛꯄꯗꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯥꯏꯊꯧ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 10 ꯇꯥꯕꯗ ꯏꯅꯤꯡꯊꯧꯒꯤ ꯁꯅꯥ ꯌꯥꯊꯪ ꯃꯇꯨꯡ ꯏꯟꯅ ꯑꯣꯏꯅꯥꯝ ꯅꯣꯡꯊꯣꯝꯕꯝꯗ ꯂꯥꯏꯊꯧ ꯄꯥꯡꯊꯣꯛꯈ꯭ꯔꯦ꯫ ꯍꯧꯈꯤꯕ ꯆꯩꯆꯠ 2024ꯒꯤ ꯉꯁꯤꯗꯒꯤ ꯊꯥ ꯑꯃꯒꯤ ꯃꯃꯥꯡꯗꯒꯤ ꯑꯣꯏꯅꯥꯝ ꯅꯣꯡꯊꯣꯝꯕꯝꯗ ꯃꯤꯌꯥꯏ ꯆꯜꯂꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯑꯣꯏꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯄꯒꯤ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯗꯨꯅ ꯂꯥꯛꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯈꯨꯟꯖꯥꯁꯤꯡꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕ ꯃꯤꯄꯥꯏꯕ ꯄꯣꯛꯇꯨꯅ ꯑꯍꯤꯡ ꯃꯤꯡꯁꯦꯟ ꯈꯥꯡꯅꯔꯛꯈꯤ꯫ ꯃꯃꯩꯗ ꯑꯊꯦꯡꯕ ꯑꯍꯤꯡꯗꯒꯤ ꯍꯦꯟꯗꯣꯛꯇꯨꯅ ꯑꯉꯟꯕ ꯑꯌꯨꯛꯀꯤ ꯃꯇꯝꯗ ꯐꯥꯎ ꯅꯨꯄꯤꯒꯤ ꯈꯣꯟꯖꯦꯜꯅ ꯀꯞꯄ ꯑꯁꯤ ꯇꯧꯔꯛꯈꯤ꯫ ꯈꯨꯟꯖꯥꯁꯤꯡꯅ ꯏꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕꯒꯤ ꯃꯐꯝꯗ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯏꯕ ꯆꯦꯔꯣꯜ ꯄꯤꯔꯛꯇꯨꯅ ꯋꯥꯀꯠꯆꯔꯛꯈꯤ꯫ ꯏꯅꯤꯡꯊꯧꯅ ꯄꯨꯝꯅꯃꯛ ꯇꯥꯕꯤꯔꯗꯨꯅ ꯃꯥꯏꯆꯧ ꯌꯥꯎꯕ ꯐꯝꯅꯥꯏꯕ ꯈꯨꯠꯄꯨ ꯑꯃꯅ ꯌꯦꯡꯁꯤꯜꯂꯨꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯈꯨꯟꯅꯝꯁꯤꯡ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯌꯥꯎꯅ ꯂꯥꯏꯊꯧ ꯄꯥꯡꯊꯣꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯔꯝ ꯑꯁꯤꯗ ꯃꯥꯏꯆꯧ, ꯔꯥꯙꯥꯃꯣꯍꯟ ꯑꯃꯗꯤ ꯂꯥꯟꯖꯤꯡꯄꯨꯔꯦꯟ ꯑꯃꯁꯨꯡ ꯋꯥꯡꯈꯩꯔꯥꯛꯄ ꯌꯥꯎꯅ ꯑꯣꯏꯅꯥꯝ ꯅꯣꯡꯊꯣꯝꯕꯝꯒꯤ ꯃꯤꯌꯥꯝꯁꯤꯡ ꯄꯨꯟꯅ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯨꯅ ꯃꯈꯥ ꯇꯥꯕꯗ ꯏꯃꯥ ꯂꯥꯏꯔꯦꯝꯕꯤꯅ ꯃꯊꯤ ꯐꯣꯡꯂꯝꯕ ꯑꯗꯨ ꯂꯩꯄꯨꯡ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯊꯣꯟꯗꯨꯅ ꯈꯨꯕꯝ ꯁꯦꯝꯗꯨꯅ ꯌꯥꯏꯐꯅꯕ ꯊꯧꯅꯤꯖꯈꯤ꯫ ꯖꯤꯔꯤꯕꯥꯝꯗ ꯃꯄꯥꯟ ꯂꯝꯗꯒꯤ ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯆꯪꯂꯛꯄ ꯃꯤꯑꯣꯏꯁꯤꯡꯗ ꯊꯥ ꯑꯃꯒꯤ ꯇꯦꯝꯄꯣꯔꯦꯔꯤ ILP ꯄꯤꯒꯗꯧꯔꯤ꯫ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛꯇ ꯏꯟꯗꯤꯌꯥꯒꯤ ꯇꯣꯉꯥꯟꯕ ꯁ꯭ꯇꯦꯠꯁꯤꯡꯗꯒꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯆꯪꯂꯛꯇꯨꯅ ꯀꯔꯕꯥꯔ ꯃꯆꯥ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯗ ꯊꯥ ꯑꯃꯒꯤ ꯇꯦꯝꯄꯣꯔꯦꯔꯤ ꯏꯅꯔ ꯂꯥꯏꯟ ꯄꯥꯔꯃꯤꯠ ILP ꯄꯤꯔꯒꯅꯤ ꯍꯥꯏꯔꯤ꯫ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯂꯩꯉꯥꯛꯄꯣꯛꯄꯤ ꯄꯨꯂꯤꯁ ꯄꯣꯁꯠꯇ ILP ꯄꯣꯁꯠ ꯍꯥꯡꯗꯣꯛꯅꯕ ꯍꯥꯏꯔꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ
Manipur Lengaki Joint Secretary Home Gi Thopuriba, Dr. Mayengba Betona State ILP, Monitoring Cell Infal, DST Amasung SP Ziribam the Tabaseron Amada Haidibadi, Lengakupi Police Posta, ILP State Post Hongdokba Haibasi, Housimaki Oinadi Kudong Saba Oidri. Amarom numit khudingi ziribam da sanglaktuna karbar masa masa tauribasingi oina. Numit kuntrani gi oiba temporary ILP ama piragani. Masiga loinana asigumba karbar tawba lakliba miyoisingna. Numit kuntrani system asigi wangma landana adumaki sathok sasin tawba yagani. Adum oina maksanglakliba miyoising. Numit kuntrani gi matam loidringaida ziribam thadokadabani. Loinana makhatana karbar tawnabagi damak. Amuk hana ziribam sanglake haiba miyoisingda. Nong makanaraga temporary ILP amo. Pigani hairi. Yorok pantha yorok tuna kuki terrorisingna mitay singda. Attack tawduna kihan khanghanba horakle. Kuki terrorisingna mitay na khundaba mafam singda. Bom amadi nongmay kapsinduna landabagi thaba. Matam khara lepluraba matungda. Hauzik lorok pantha yorok tuna ngarang amadi. Ngasi Imphal East District ki lamlai amadi. Andro Assembly Constituency gi manung sanna leiriba. Thamna pokpi amadi itham dangarang dagi hauduna ngasi phauba. Nongmay kapsinduna kihan khanganduna landabagi thabak satharakre. Ngasi nungthul pung 12 minute nifurom tarakpa adwaida. Andro Kendragi. Laikhong amadi kaithen manbigi mafam singda. Kuki militant singna nongmay kapsilakpadagi mafam aduda leiriba. Security Forcing Maikaidagi Handuna Nongmay round kaya kapkre hairi. Thaudo asigi matangda. Press na phangba paugi matung inna. Ngasi nungthil pung 12 khara helakpa adwaida. Kuki militant sing aduna laikhongda. Singthaktagi kumtharaktuna mafam aduda. Lau khawduna leiriba mitay sing tamna nongmay kapsilakpa. Haurakibani hairi. Mafam aduda leiriba security forcing na handuna nongmay kapadagi. Kuki militant sing adu makhata na nongmay kabla khidra hairi. Madugi matung ngayhak lepnuraga amok. Kuki militant sing aduna kaithen manbiromda. Nongmay kapsila kibani hairi. Maduda sung mafam aduda leiriba. Security forcing gi maikaidagi khud handuna nongmay round kaya. Kapadagi kuki militant sing adu. Nongmay kapalep ki haina hauzik phawbugi oinadi. Thaudo aduda miyoy amata asok opan yawbugi pawdi. Leitri. Ningsingba yai. Ngarang ayuk Imphal East District ki lamlai Assembly Constituency gi. Manung sanna leiriba. Thamna pokpi mayai lekaida kuki militant singna yumlakta nongmay kapsilaktuna. Lan loidri haiba mitay miyamda ningsing halakibasu. Laikhrabani. Ngarangi thaudo adu ayuk pung 3 rom tarakpada. Thamna pokpi uyok sing haraga khangnaba. Hauzikna kuki militant singna lausinduna laikhraba. Mafam asidagi thamna pokpigi yumlakta. Nongmay round khara kapsilakibani hairi. Kuki terrorist singna nongmay kapsilakpagi thaudo aduda. Khul asigi ngangom tampa. Sahi humdani thoy. Mapuroiba NG rasigi yumda. Nongmay maru ani pankhe. Nongmay maru amadi yum adu phaujilaklaga yum adugi phamungda. Phauduna sakhi hairi. Yum adugi ahaldi maya paibi oina ahing yarekpa. Thokibana asok opandi yahodre. Hauzik numit kharani asida. Kuki militant singna nongmay kapsilakba asi. Ngasi asiga tharaga 3 rak sure hairi. Yumda ahing tumba phangdana ahing yarekliba asi. Sahi ani pharakadaure. Khul asigi miyam khamthengna awaba mayuknare. Low lokpagi matam oirakpana kari thokadage khanbada. Awaba oiduna lainaribani. Labukta thabak subasu. Ayuki pung 10 dagi pung 3 phawbugi manungda. Thabak subiyo harakpa asina miyamda. Hena khudong tadaba mayokna halle haiduna. Phongdokna duna leiribani.